Political gi THOUINSHIN MANBA Maongda TONGAN-TONGANBA HINGSHA THOUDOK kaya state asida CHATHARAKTUNA Leingak Asi Inthunaba agency Kharana Akanba Maongda Hotnari HAINA Chief Minister Nongthombam Biren PHONGDOKKHRE Wafam Asi Manipur Leingak na sillaga ahanba Manipur Rifles ki banquet hall da pangthokpa Vijay Divas ki thauramda mahakna phongdokhibani Leingak Asigi Minister amasung MLA khara yauna civil amadi police ki makok thongba official kayana saruk yaduna pangthokhiba thauram aduda Chief Minister Nongthombam Biren hai State asida handak khutlai paiba masel khut thokna khiba amadi non local ani hat khibagi thodok adu achauba khut kharana insillaga tawhanbani hojik agency kharana tongan-tonganba khutlai paiba look khara semgatuna aikhoi maselgi marakta khatnanaba sinbagi mamitari state asida tangdu leitadaba fibam ama leiringai matam asida non local hatbagi maram karino Manipur asi non local fawba safadre haibadu utnaba chatharakpa mali Tongan-tonganba agency sing khusam naraga Leingak Asi Inthunaba amadi Manipur gi fibam asi tangdu leitadana thamnaba honarakli haibada laloi Central amasung state force amadi politician amasung security force ki marakta fawba leirakpagi mami tadabasu nate oiraktiba fibam asi yanaba chatlaga lakpani mahaini matamgi matung inna aikhoigi wakhalonsu hongba mathautai politician singna aranba tawrabadi tung koina awafamda tanabagi achoba maram ama oigani Leingak ama leirabadi asanba miteng amagi makhada masak thokpa policy da yumfam oiraga Leingak lomgi thabak tawgadabani kanagumba kharagi michangda thabak tawrabadi khunai asi mutkiba natana atai lambi leiroi haina mahangna makata khi Chief Minister Nongthombam Biren makata na hai kumja lising ani mangada lona yadaba Kangluk ni haina lauthoki basu leitaba member tara mari rom khak leiba khutpu amaga su taunakibadagi ngasigi fibam asi yaurakpani masina para ama oiraga vision leitaba amasung aranba lambida chattanaba elected members singna honaminase aikhoina aranba lambida hek khong thangjin kiba matamda haurakliba mirol awafamda soidana tagani hojik Manipur da thokliba irang asiga mari leinana nakal amattagi Miyengda aranba information kaya pisinba asina center su kari tawgadabano haiba khangdre ground dagi marik chumba information piraga center na thabak lokhatlakadabani asigumba mayon asida Manipur miyamgi yaifanaba center na thabak tawbashu haurakle center da yaukiba aranba information sing lakshin bada matam kharadi changani fibam asida aikhoi yamna cheksinba mathautai aikhoi punsinba ngamdrabadi tongan-tonganba maikaidagi pirakpa safu mayoknabada wagani State asigi cyber crime unit mathau tawdabagum amadi intelligence fail oibagi fibam amada leiriba asi ningthina mathau tawhansi haukiba tha 15 rom asi intelligence tagi paw amata pirakpa leite ipa ipu singi thang amasung tana ngaklakiba Manipur irai laina mache taba yaroi hainasu Chief Minister Nongthombam Biren makhatana phongdokhi Osigam crucial matter yomone nana asugam conflict or in a mission, one in a taxaga, then Manipurian in Omika. What intention to carry? Some people are trying to create an atmosphere non Manipuris are not safe here in the state of Manipur. Motivated to politically man by that. Between the arms groups, Puthora group Ama Thore, group Ama Thora, group Masin, Kanana Puthorino. Karigino sukma yana portion where timing si the underground room to matamnos agency underground room to agency underground room to bata masin fight to man amaya pada kamar room mari me amta room adu matamno si kusi mayam ko thaba matamno karigi thado ni mayam ko gi yang bra sigi mayam sigi lang si ta koi kamai ta buna koi overcome to we should think together otherwise be careful. Many agencies have joined hands to destabilize the state. We Manipuris, section of the Kharana. Mapamina, Moina Kali Bakaraduga, Moina, I coined a face of original Monica, we own a Moy. Warway, I coined was Hatari, 19 months stand still in the buildings. Sigi posts here, do not go. I think I'm going to have the unity among the Kharana. Thauram aduda saruk yakiba Manipur Leingaki Power Minister Thongam Biswajit na hai Manipur da thokliba irang asida state amasung central force na lauriba thaudang asi araiba nate makhoi bu awang ba thakta thangatuna pukning thawgat pham thoi
ꯃꯈꯣꯏꯗ ꯊꯧꯅꯥ ꯍꯥꯞꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯏꯔꯥꯡ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯁꯤꯡ ꯈꯪꯗꯅ ꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯍꯥꯏꯔꯤꯕ ꯋꯥꯔꯗꯨꯗ ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯒꯠꯂꯕ ꯄꯣꯠ ꯑꯗꯨꯕꯨ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯑꯩ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯁ꯭ꯔꯙꯥꯟꯖꯂꯤ ꯀꯠꯆꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯑꯊꯧꯕ ꯑꯗꯨꯒ ꯌꯥꯝꯅ ꯁꯤꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯇꯨ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯍꯥꯏꯔꯒ ꯏꯟꯍꯦꯔꯤꯠ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯊꯧꯗꯥꯡ ꯑꯣꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯇꯧꯕꯤꯔꯝꯕ ꯑꯗꯨꯒ ꯉꯁꯤꯃꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯉꯁꯤ ꯉꯥꯛꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯕꯔꯅꯤꯇꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯄꯗ ꯅꯠꯇꯅ ꯑꯩꯈꯣꯏꯗ ꯄꯤꯁꯐꯨꯜꯂꯤ ꯂꯩꯍꯟꯕꯁꯤ ꯃꯈꯣꯏꯒꯤ ꯃꯔꯝꯅꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯉꯥꯛꯂꯤꯕ ꯇꯧꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯣꯁꯦꯁꯁꯤꯡꯁꯤꯅ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯉꯥꯛꯄꯤꯔꯝꯗ꯭ꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯗ ꯊꯣꯛꯍꯧꯗꯕ ꯊꯧꯗꯣꯛꯅ ꯍꯦꯟꯅ ꯊꯣꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯋꯥꯔꯣꯜ ꯂꯣꯏꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ